ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯣꯏꯅ ꯉꯁꯤ ꯖꯨꯂꯥꯏꯒꯤ ꯇꯥꯡ 13 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯥꯒꯥꯂꯦꯟꯒꯤ ꯁꯣꯃꯣꯀꯤꯗꯤꯃꯥ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ IED explosive pokhaihanduna ꯌꯥꯝꯗ꯭ꯔꯕꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯄꯔꯁꯣꯅꯦꯜ ꯀꯌꯥ ꯑꯃ ꯑꯁꯤ ꯑꯅꯥ ꯅꯪꯕꯒ ꯂꯣꯏꯅꯅ ꯀꯌꯥ ꯑꯃꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯤ ꯍꯥꯏꯔꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯁꯨꯈꯨꯕꯤ ꯚꯤꯂꯦꯖ ꯃꯅꯥꯛ ꯅꯛꯅ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤꯕꯁꯤꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯍꯧꯖꯤꯛ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯤ ꯍꯥꯏꯅ ꯄꯥꯎ ꯑꯃꯅ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯊꯥꯖꯅ ꯋꯥꯔꯤꯕ ꯄꯥꯎ ꯑꯁꯤꯅ ꯍꯥꯏꯔꯤꯕ IED ꯕ꯭ꯂꯥꯁ ꯑꯗꯨꯗ ꯌꯥꯝꯗ꯭ꯔꯕꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯀꯣꯟꯕꯣꯏ ꯑꯍꯨꯝꯗꯤ ꯁꯤꯔꯤ ꯍꯥꯏꯔꯤ ꯀꯨꯀꯤꯖꯧ ꯀꯥꯎꯟꯁꯤꯜꯒꯤ ꯖꯣꯏꯟ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯣꯃꯤꯟꯂꯥꯜꯒꯤ ꯌꯨꯝꯗ ꯍꯧꯈꯤꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈ꯭ꯔꯤ ꯅꯥꯒꯥ ꯃꯤꯆꯝ 6 ꯍꯥꯠꯈꯤꯕꯒꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯜꯂꯨ ꯍꯥꯏꯅ ꯃꯤꯌꯥꯝꯗ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈ꯭ꯔꯤ ꯀꯨꯀꯤꯖꯧ ꯀꯥꯎꯟꯁꯤꯜꯒꯤ ꯖꯣꯏꯟ ꯁꯦꯀ꯭ꯔꯦꯇꯔꯤꯁꯨ ꯑꯣꯏꯕ ꯀꯨꯀꯤ NP ꯃꯅꯤꯄꯨꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯊꯧꯁꯨ ꯄꯨꯔꯤꯕ ꯗꯣꯃꯤꯟꯂꯥꯜ ꯍꯧꯈꯤꯕꯀꯤ ꯀꯥꯡꯄꯣꯛꯄꯤꯗ ꯂꯩꯕ ꯃꯌꯨꯝꯗ CRPFꯀꯤ ꯀꯣꯕ꯭ꯔꯥ ꯌꯨꯅꯤꯠꯀꯤ ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯉꯔꯥꯡ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯄꯨꯡ 2:30 ꯇꯥꯕꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈ꯭ꯔꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯨꯀꯤꯖꯧ ꯀꯥꯎꯟꯁꯤꯜꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟड ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯊꯥꯗꯣꯔꯛꯄ ꯆꯤꯔꯣꯜ ꯑꯃꯅ ꯍꯥꯏ ꯃꯤꯌꯥꯝꯅ ꯇꯨꯝꯅ ꯍꯤꯞꯅꯔꯤꯉꯩꯒꯤ ꯃꯇꯝꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯅ KJCꯒꯤ ꯖꯣꯏꯟ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯌꯨꯝꯗ ꯊꯤ ꯍꯨꯝꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯈꯤꯕꯗꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ CRPFꯀꯤ ꯀꯣꯕ꯭ꯔꯥ ꯌꯨꯅꯤꯠꯇ ꯂꯩꯕ ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯁꯔꯆ ꯋꯥꯔꯦꯟ ꯌꯥꯎꯗꯅ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯅꯝꯗꯨꯅ ꯆꯪꯂꯛꯂꯒ ꯊꯤ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤꯕꯅꯤ ꯃꯇꯝꯗꯨꯗ KJCꯒꯤ ꯖꯣꯏꯟ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯣꯃꯤꯟꯂꯥꯜ ꯍꯧꯈꯤꯕꯇꯤ ꯆꯨꯔꯆꯥꯟꯄꯨꯔꯗ KJC ꯑꯃꯁꯨꯡ ꯀꯨꯀꯤ NP ꯃꯅꯤꯄꯨꯔꯒꯤ ꯃꯤꯐꯝ ꯑꯃ ꯌꯥꯎꯔꯤꯕ ꯃꯔꯝꯅ ꯃꯌꯨꯝꯗ ꯂꯩꯈꯤꯗꯦ ꯑꯗꯨꯃꯥꯏꯅꯃꯛ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯅ ꯅꯣꯡꯌꯥꯏ ꯃꯇꯨꯡꯗ ꯈꯪꯍꯧꯗꯅ ꯆꯪꯂꯛꯂꯒ ꯊꯤ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ ꯃꯗꯨꯅ ꯅꯨꯄꯤ ꯑꯉꯥꯡ ꯌꯥꯎꯅ ꯃꯤꯌꯥꯝꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯄꯣꯛꯍꯜꯂꯤ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤꯒꯤ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯔꯤꯕ ꯗꯣꯃꯤꯟꯂꯥꯜ ꯍꯧꯈꯤꯕꯀꯤ ꯃꯌꯨꯝꯗ ꯀꯔꯤꯒꯨꯝꯕ ꯊꯤ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯒꯦ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯔꯆ ꯋꯥꯔꯦꯟ ꯂꯣꯏꯅꯔꯛꯄ ꯃꯊꯧ ꯇꯥꯏ ꯀꯥꯡꯂꯣꯟ ꯑꯃꯠꯇ ꯉꯥꯛꯇꯅ ꯊꯦꯡꯂꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯃꯇꯨꯡꯗ ꯃꯤꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯔꯤꯕ CSO ꯂꯨꯆꯤꯡꯕ ꯑꯃꯒꯤ ꯃꯌꯨꯝꯗ ꯊꯤ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤꯕꯗꯨ ꯌꯥꯅꯤꯡꯗꯦ ꯍꯥꯏꯔꯤ ꯆꯤꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯃꯤꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯔꯤꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯂꯨꯆꯤꯡꯕ ꯑꯃꯒꯤ ꯃꯌꯨꯝꯗ ꯀꯔꯤ ꯃꯔꯝꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯃꯇꯨꯡꯗ ꯊꯤ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯃꯇꯤꯛ ꯆꯥꯕ ꯃꯔꯝ ꯄꯤꯕꯒ ꯂꯣꯏꯅꯅ ꯁꯔꯆ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯣꯅꯦꯜꯁꯤꯡꯒꯤ ꯃꯊꯛꯇ ꯏꯟꯀ꯭ꯋꯥꯔꯤ ꯆꯠꯊꯒꯗꯕꯅꯤ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯖꯣꯏꯟ ꯇ꯭ꯔꯥꯏꯕ ꯀꯥꯎꯟꯁꯤꯜꯒꯤ ꯃꯈꯥꯗ ꯁꯦꯝꯈꯤꯕ ꯖꯁꯇꯤꯁ ꯐꯣꯔ ꯗꯤ ꯁꯤꯛꯁ ꯁꯦꯟꯁ ꯑꯣꯐ ꯀꯣꯕ꯭ꯔꯨ ꯌꯨꯅꯥꯏꯠ ꯀꯃꯤꯇꯤ J6SKUCꯅ ngasi New Chekonda leba tribal market to wakat mifam phamduna naga misam 6 hatkhibagi matangda asumbu well fongangadabani haina taksingkhri Lairon by Fegi village chief Lalboy by Fega Manipur police ke personnel Thangmilian by Fayamadi Koki National Front P ki members sing yauna naga 6 hatpra sienaba singi mathakta logweba matik sa bathabok lakhot kadabani haina khongjang da saruk yakhiba singna phongdokhi Koki militant singa kuyak pinakhiba suspension of operations su agreement handokpa loinana KNP bu terrorist organization ama oina laktokadabani Deputy Chief Minister Nemsa Kipgen mafam laktokadabani amasung law na yadaba mong semgalakpa khungang punama koktokadabani hainasu wakat mifam adura saruk yakhiba singna phongdokhi Puyagi ana laying sang yingsing khongsat Karang PIC office awar gi matamna thong lo laga lairamni Bisnupur district ki Karang daliba primary health center office awar matamda fawo doctor nurse tilairan staff amata lairamdri masigi smathakta PIC si sayola madu numit humni degi hena hangdi haina khunjasna phongdorakli Okrul district ki mapam kyara ana laying sangamari lainaba thabak thoram sing yengsiluraba tungda People's United Youth Alliance Puyagi kangbugomana Karangi PIC adu ngasi yengsilubani Puyagi spokesperson oinam Nikarsan Paumising hai Thanga Karangda laiba contract ki doctor ama amadi nursing mode sinduna thambagi mathakta sayola madu numit humni khaktama PIC si hangdi haiba khangmamki masina ithat asida lairiba miyamgi ana lengi damak thamliba doctor amadi nursing na mafam asida lairamda bahaibisi miyambu thawoidana khanmani amadi asigumba miyamgi phangpham tokwa haksing bu mapung phana phanganda bahaibisi lainga amadi mari lainaba department sing yengsin bida bahaibisi mafam asigi miyambu hantana khanbigi thongni masida natuna hairiba PIC asigi Now Sagaliba block asisu public toilet ama sabana hena phaba mong amadu saba thingnaraki Sagaliba block asida building ama sabigi lepham tokpa masak matum suna leiramdaba Sagaliba beam pipe level lumna lauramdaba wall phawba ningthina leiramdri
Maram asina sendong khaki khalaga miyamgi thabak toriba si miyeng sangbiu local club ki general secretary soibam kantana hai mafam asigi health center asi mapung phana mathau tawba health center amu henbina basu langak takshin ba lekri hai ZEO da drug ki matang ni school syllabus ta hapinaba MSF na memorandum pisinkri mayai kabani sa sizinabagi mangjaba amasum masidagi hawgalakliba nahasing kannanabagi panamda class 5 tigi 12 phawgi oiba curriculum amasum syllabus semnabagi matangda MSF Bisnupur District Committee na ZEO Zone 4 Bisnupur aiba sirol pisinkri ZEO da sirol pisin kiba duga mari laidana Manipuri Student Federation Bisnupur District Committee gi president Moyang Them Syam Sundar hai aiko gi pungning wakal hongan mangamba mayai kabani sa amadi haksang sukunbi yaba polam singdagi hawgalakliban hasing kanbagi tangai fadaba sauna laidi Madugi dama kumza English nganiga kundagi MSF na aikoi mayai kaba drak thadolasi haina mingthonba campaign ama sangsilaga discussion singba kya tuan bi school ama su college singda pangthok palaikhri haujing makha tana lanai amadi lainga ki mai tampham sangsingda drug education amadi drug user prevention ki matangna class 5 tigi class 2 phaw gi mahida tamnabagi dama curriculum amadi syllabus semnaba khongthang asi pekhalakpani madugi dama ngasi Bisnupur district ki zonal education officer da MSF ki mekedi aiba sirol piduna taksingkhre ZEO na sihira masida maru oina lawiduna directorate of education is ta pukhatuna athubada thabak to onthokpinaba taksin biwaiki Sis work strike ki manung sana tuan department ki employees na work at mi pham sa takri Manipur lenga ki employees sing the PDB DADR hengat han bayaw na tuan demand sing tala duna Joint Administrative Council of M2 and MGO na sa thariba sis work strike ki khongjang sangsili ngasisu JAC ki lamjing makha da Bisnupur district headquarter amadi Imphal West ki lampel pat laiba minor irrigation department ki employees sing na thabak lep tuna work at mi pham sa takhi Sayol ama phajilaklaba khongjang asida lengang na tasin usinadana laithoklabadi makha taba akanba khongjang sangsingani haina GACAC ki president Basumni na section warol thamlakhi Sayol ama phajilaklaba khongjang asida lengang na tasin usinadana laithoklabadi makha taba akanba khongjang sangsingki gani haina GAC ki president RK Basumni na section warol thamlakhi Protest asigi manungsanna all Manipur government drivers and technicians association singna district asida laidiba lainga ki employees singna Bisnupur district ki deputy commissioner ki complex satakhiba siswak strike mari lainana RK Basumni na makha taraduna JAC na lainga ka talibi demand taragi manung na thangjana mit khudingbu soti ohen banatana atai demand sing sifawa pitri madugi sumatak chief minister amadi chief secretary ga anira unakhre adubu yana ba laitri central government ki makha da laidibi employees sing ki oina di sada humfu phangalibani maramaduna lakadoriba mari suba pay commission ki term and reference ki matung ina salibasa JAC ki January amadigi sot na laidibani ADR sada taragani pana do haptuna state employees sing the hariba DADR pithok pidabana setmilon su sauna mangjabu oidibani hari CM Kemsa na CLO duna fishery department ki review meeting pangthokibaga loinana Gorkha Samaj ki delegation team amaga su unakhri Fishery Department ki review meeting amang ngasi Chief Minister Yumnam Khemsa na mayai tangba lauduna Chief Minister ki secretary ta pangtokri review meeting adu Fishery Department ki commissioner amasum secretary Robert Ketrimayum Fishery Director T Folen amadi department ki atai makok thongpu official kya su saruk yakhi mifam adu fishery management fish production amadi ngami singi yaifana ba paikhaliwa thabak thoram singi matangna kupna khana khibaga loinana department asina thengnari ba khudong sa da kya gi matangda khana khiyari Amaromda Gorkha Samaj ki delegation team amaga ngasi Chief Minister Yumnam Khemsan ga unaduna Gorkha singi sakwa thaurang singi matana khana nei nakri Chief Minister gi secretariat unaba aduga mari lainana social media ra thangalakpa post amada Chief Minister Yumnam Khemsan hai delegation adu Gorkha Samaj ki president Bawani Sobedi amasum secretary kharaga tamang na lusinki Tim maduna Gorkha singna thengnari ba khudong sa thaba singi matang na paudam nakhi khudong sa thaba sing adu yari ba makai thuna ko wana na ba lenga na khanaragani hainasu Chief Minister Yumnam Khemsa na makhata na phongdorakli Kangpokpi district ki Makui amasum Lasang area ra security deployment hengat hanbiyu kuki NP
Kangpokpi district ki IT road yauna makui amasum lasang area da security deployment hengat handuna mafam asigi khunja lami sing labukta ningtamna aso angam yauduna lausubu hanbiu haina koki NP tuilang road lahangna thadorakpa sirol man haidi sirol asina makhatana hairibana hairiba khulasida security force laitabegi khudong chaba lauduna labukta lausubugi sisinariba mini power tiller ama thugai khai torambegi thaudo adu akan mamong na kandem tawi Makuida deploy tauriba CRPF kangbuna mafam adugi miyam ningthina ngak senba ngamdri kholasida security deploy taurabasu asiguma thaudoksing asi yamna toina thukli maram aduna mari lainaba security force ki maikeidigi jaga sing asida active oina thabak taunaba taksili mafam aduda haugin gawba lomi ama labukta thabak suduna leiringaida khulai paibising attack tauduna halamkhiba amasu miyoe sina sijanaba mahaki mini power tiller ama ata thuolambagi thaudo adugi Miyam maru oina labukta thabak suri basing aki tuzungba kya mai unari thaudo adu makui village authority na CRPF ki kangbu singa loina mafam adugi miyamda labukta thabak subud aki tuzungba yaudana sunaba khangana khiba numitugi hek nunganda thokibani maram aduna asiguma thagdok sing asi makhatana thoktanaba mafam aduna ehenba security deploy tobiu hari amaramna kangpokpi district ki gawbajang village ki hawkholet singsit gawba miyoema ngarang nung thilpung mari rom taba matamna khulai paibisina labukta thabak suringai da hatok lam khibigi thaudo adu thadau in PM sum kotu gi mekedigi akan mamong na kandem tawi hari lup ani asina thadorakhiba tuan masirol sing da hari bana thaudo adu right to life amasum mafam adugi miyam gi punsi mahing sauna singna ba mani maram aduna Manipur government gi mekedigi IT road amasum masiga thangnabi area singda security hangat handuna khulai paibisina maning tawba ngamdana ba hona bi hari Laimakong kuki na Meetei-ki yumay thakibagi thawdok Naga singda taisinba akan mamon kandem tawi Laimakong singmang area da Meitei amasum Naga ki yumay thakibagi thawdok ka mari lainana kotugi Meitei-digi siriba maral singadu yumpham yaudi thawong asi kuki jau organization ki Meitei-digi aranba propaganda kya sandoktuna miyambu lana lamjingna ba hotnabani haina Foothills Naga coordinating committee na thadorakpa sirola man hairi siolosina makhatana hairibana state kangluk irang asi hek horakpa matamdagi Kotuna semjin sajinba aranba yumpham yaudaba pau kya sandoktuna miyambu lana lamjingna ba hotnaduna lakli July 13 da Laimakong singmang da Meitei-gi yum sing mai thakibagi thawdo du kotugi Meitei-digi Naga singda maral thangsinaba hotnariba du yumpham yaudi thawdok thokpa numit aduga mari lainana video evidence sing amasum eyewitness singna thawdo du mayek singna khangau uhobu ngaktani thawdo adugi khudam changdam kya lairaga su kotugi Meitei-digi miyambu lana lamjingna ba honari Mamang na Naga misam tarukhat ki thawdo adugi matangna sukuki civil society organization kaya ki Meitei-digi mari makong samnadaba wapum kya phungdoktuna miyamu samam nahanba honari koki jau council ki chairman masamang na Naga misam taruk adu makhoi gi miyoi singna emotion control tawba ngamdabadi hatkibani haina phungdokpa lekhrabani thokliba thawdo wathok singa si propaganda amasum semjin sajinba thawong singna asumbu ohenanaba honabigi mahutta government gi Meitei-digi mapung phaba transparent oiba investigation ama sathanaba takshili miyamna su thawdok sing asigi justice amasum asumba phangnaba hotnabada mating pangbiyu hairi Suda lairiba kuki militant sing sagatuna India lengan apapa khulai kya pisinduna yelomi singda landa hal habisi mayek singna khanglabani Manipur kan ge hairabadi miyam gi ihona kanba ngamgani sanjoi Haojik lairiba phiba masida Manipur kan si hairabadi miyam gi ihona kanba ngamgani su sanariba kuki militant sing sagatuna India lengan apapa khulai pisinduna yelomi singda landa hal habisi mayek singna khanglabani haina All Manipur United Organization amuko gi president Sorkhabam sanjoina phongdokri Justice for the Six Sons of Kabru United Committee na sunduna Naga misam taruk tamthina hatkhibadugi saba justice phanganduna miatpa kuki militant sing pharga serak pigadabni heba dabida ngasi news second laiwa tribal market Meetei amas Naga gi miyamga punna kusamnaduna pangthokiba wakat mifam maduga mari lainana paumi sing unaba mada wapam asi magna phongthokibani sanjoina makhatana hai Manipur na thokliba irang asigi matana Manipur miyamna center amasum state lengakta loishin bina ba amadi miyathina hatopi khraba sing asigi justice phanganbiyu haiduna memorandum masing thingamdana pisinduna takshilnabasu tasin usinadana leithokpa ngami India lengana lamdam asida thajilagdiba central force na ngakpi senbigadra hairaga makhoigi mamang maktada yum kai kaya mai thaba madi miyat mipungi thabak sa tharagliba sina takpadi India lengana
Shu amadi nan shu da laiba kuki militant singbu phone sokat padana tana apaba makal ki khulai kya pisinduna yellow mission da landa hale habisi miyam na mek sing khanglabani maramandur India lega na as masigumba thawdo wathok sing asi thuanana ba sathargliba proxy wars kudak lep kadabani hairi loinana state lenga na su lenga ama lei haibigi tokom tokom mathau du ning thina tawduna lamda masigi miyam gi fundamental right adu kangadabani hairi Meetei amadi Naga furup singda kuki narco terrorist na landarak padi India lengana tumina laisliba si yaning di haina lup mangana sinduna takhil huwakat khongjang sangsingkri kuki narco terrorist singda Meetei amadi Naga furup singda landarak pa sida India lengana khangsinadana tumina lairiba si yaning di haiduna takhil maira paibi longjam ongbi manglem bina phongdokre wapam singa si amuko poire leimarol Amawaba kuhoramadi MSF ki miyeng makhara TYW takyel TYDA takyel awang lekai UCY takyel devakol TYBC takyel mamang lekai takyel apun mamaira paibi takyel Belays Authority amadi kharam khunjau singna puna kusam na duna India na semgatpa khune ki lanmina terrorism gi thong sataduna misamiam gi lantum miat me puna yum kai mai thaba kudak le phallu haina pham ki bu wakat mi pham na phong dokhibani ngasi gi wakat mi pham madura terrorism na misamiam hat pa le phallu Manipur muthat pe yaroi don't kill Manipur peoples haina thaba play card kya sijanaki mana makhata na hai kuki narco terrorism na mai tei singmut tem singna ba honarak pa khakna tana Naga fruit phawba tem singna ba honaraba phawba in India na legana tumina lairiba sina takpa di India lengana koki narco terrorist bu khuyek oina sijna ba ga manari Manipur gi CM na singi mafam kaya da satuna lamda masibu santi purana ba honaraba su koki narco terrorist na di masigi mayokta Naga amadi Meetei furupta yumai thaba namai kapsin mana singba leptana sa tharagli ba thonga si yaning di hana sapong doki wakat mi phama duda saruk yakiba es hais nitai kharam na phungdo kibada lamda masigi singa madi tampaki mafam singda thokliba iranga si athupa matamda lengana loisinduna tangdu laitaba lamda mama uhenbiu kanglup singi marakta khatna sainaba mihat me pun thokan bahai si yaning de haina phongdo khianisu paw sida makata nas palakli adu tenta na sumna miyamna thamjage Haojik ko inati miyam paw si matasa lusinjarage amasu makata ba no update miyam pun ngai minasi haina channel sigi maikiri gi miyang phamna makata na thamjari makata ba no update miyam pun ngai minasi